Sanapati District ki Astro Turf Football Ground the Spirit Corps ki mityeng makhata Red Shield Division na sinduna Major Bo Khating Memorial Football Tournament in Lishing Aniga Kuntaruk ki Mapu Sadar Hills Football Association na oikre. Ngarang sa nakiba final match ta Sadar Hills Football Association na Ngaray Football Club bu Panjal Aniga ama maithiba piduna tournament asigi trophy gi mapu oikibani. Amaramda Manson FC na ahum suba mafam kanba ngamki. Tournament asigi loishin bagi thoramda Sanapati District Olympic Association Manipur SDOAM gi Vice President Rolly Washington na hai kibada tournament asi Indian Army na SDOAM ga khutsam naduna district asida lairiba naha oriba sanarai singi hai singba sing khangdok naba pangthopani. SDOAM amadi masigi mari leinaba district level organization na ahan oriba sanarai kayabu football masana asida pukhatnaba hotnaduna laki loinana atay masana kayada makhoigi apambagi matungina sports book career oina semnaba hotnari. SDOAM na matun tungkhatlaklibas sanarai kayabu district level khaktanatana state amadi national level phawbada mai paknaba mateng pangduna lakli bani haiki. Sadar Hills FA gi jersey number 10 Kingston na Pangjal Taruk Chanba ngamkibagi Golden Boot, jersey number 98 Simon Lal Golden Glove Award amadi Ngaray FC gi jersey number 10 Rake Vaiche Golden Ball gi award piduna pukning thogatki. Championship asigi winner Sadar Hill FC da Selgi Mana Lupa Lak ama makai, first runners up Ngaray FC da Lupa Lishing 75 amadi, second runners up Manson FC da Lupa Lishing Yankay amadi trophy sing piduna pukning thogatki. Ngarang ning Temcha School of Music na Mai Pak na Yening Kumhai, a festival of music ki thoram ama Imphal gi Balmukunda Day of Music College ki auditorium da pangthokre. Thoram adu Navnirmit Music Society ga punasin ki ba festival adu da Mahiroi Oza Guru amadi maming lairaba artist sing na India gi ina khulaba musical heritage pu punna festival asida sarugya kibani. Thoram adu da tongan maming lairaba artist sing chingkai ngamba akoijam Anubam Sashi Kumar Sharma, Gita Raj Kumari, James Raj Kumar amadi Liam Mayum Devendrajit Sharma na Kathak duet Dholak amadi Sarot recitals Hindustani classical guitar tapla solos amadi vocal sing khudol tamduna miyam da utki.